Chandel district ke Khangjoy block ki manung chanba LA's Jangnong 5 village ta khaba hawbata ngairi ba Indo Myanmar border fencing kakthatlambadagi area aduda fencing khaba gi thabak leplaga leiri loinana fencing kakthalambagi thawdo aduda chenaba miyoi amata phaba ngamdri hairi Hiramasigi matang the impact news na fangba pauda Molcham police station na case ama lokhat khraba matungda border fencing kakthatlamba area aduda hanangak sendna leiriba ahanba Assam Rifles ki personal masing hengatkhre aduba thawdo asida chenaba miyoi singi khongul libagi thabak yamna tappana maram oiraga miyoi amata phagat pangamdri Amaramda hairiba mafam asi hausi fawbagi oina district administration Chandel gi team amata yosin bangamdri aduba lakliba numit kharani asida district administration gi official sing changlaba yai hairi Panbayabadi ahanba Assam Rifles na ngak senduna leiriba New Samtalda haukiba chahigi me tara marida Myanmar dagi khulai matik chana paiba kuki khulai paiba singna border fencing tawbada ayarapan pirakpagi mathakta Manipur da changnana bu hotnarakpadagi khut thongnabada kuki khulai paiba tara hatlaga afaba makhal gi nongmai tara hena phangbagi thodok laikhrabani loinana haukiba chahigi December ani gi numidangda Tarateret suba Assam Rifles na ngak senba Molcham PS ki manung chanba Changpol area da border fencing kakthatlambagi thodok ta chenaba miyoi sing ngasi fawba phaba ngamdribani